ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯅ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥꯒꯤ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯔꯥꯖꯅꯤꯇꯤꯗ ꯌꯥꯎꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅ MLA ꯊꯣꯡꯉꯥꯝ ꯁꯥꯟꯇꯤꯅ ꯍꯥꯏꯈ꯭ꯔꯦ꯫ Conflict and unrest in Northeast India emerging challenges haibasida numit humni sathagadaba hybrid national conference haudokhre. Forest Survey of India na Purul Atongba Khulbu Best Performing Village Award pirakre. Laingak amadi miyanggi athingba-sing lawthoklabadi Manipur su Vietnam gumna malemgi lamkoiba miyoi masing khangdana lakpa yabagi oithokpa leiri. Amadi All India University Thangta Championship Manipur University na yumbu oiragani. Kurumjari ISTV pauming tabiribasing mutaram nokjari hauji pau sandok na pijari. Afaba kunai ama oihanbada human resource pahanba tangai fade human resource pahanbada changba education sector gi infrastructure pahanbana mahaki thodang oijage. Afaba mahiroi puthoknaba honabana oza singi thodang oibiu oza ama oina ozagi thodang lobagi mahutta rajnitida yauksinbiganu haina moirang esigi MLA thongam santina samagra shiksha secondary Manipur 2024-25 ki senthang makhada moirang multipurpose higher secondary school gi nauna saba construction of one additional classroom ACR and one computer room additional classroom ACR amadi children with special needs CWSN toilet sing khushinabagi thoram da haikre. Moirang multipurpose higher secondary school gi teaching and non-teaching staff singna punna sinduna pangtokhiba ngasigi sangabagi thoram aduda MLA na makhatana Moirangi manungda khwaidagi liraba school ahum Mukta High School Moirang High School amadi Moirang multipurpose higher secondary school asi matamga chunaba school ohenaba mahaki angamba thakta hotnagani hojik high school sing asigi anoba school building sing yamna kanna semgatli haike. Moirang multipurpose higher secondary school gi oina ngasi sangariba classroom asigi mathakta mahaki handaki term asigi manungda school asigi entrance da leiriba ariba building asisu G+1 da naungna sanabagi sanction tahonana hotnagani school asigi hostel gi amuk hanna building naungna sanaba thorang leire mahakna apikpa rajniti tawge haibagi wakhalo leite sawhatpa AC ama ohenanaba rajniti gi wakhalo tungda thamduna khusamdana punna changsinminasi haike. Social draba aduguma kunai do kedung su sokot pagi mangjin thabe yar aduna human resource ta base tawraga hajiti sokot pagi labi sida balem sida mangjin thana satna bidauta aikoi apabe school dakar ere apabo za dakar ere aduna health gi sector da adai labi thogni sector da hena ai sokot pagi lambi da yang na sape yang dauta aduna hoji amu inau launa anoba multi specialist hospital ama lingdana ba Haji koi propose tawre madusu yarakani habi thajabadu leidi ai khunai si kannam honabada khunai sida chakhatpagi labjen sida mangjin dhanam honabada akoi so so thawdang ngolu ta jaduni ai nang si oja sing na appeal tawjaise. Northeast India da hojik thengnariba awaba pamdaba thodok kaya mayoknariba asigi matangda SK Women's College ke Department of Human Rights and Research and Development Cell na PM-Usha Manipur ge State Project Directorate ke sendang makhada conflict and unrest in Northeast India emerging challenges haibasida timit humni sathagadaba hybrid national conference ngasidagi SK Women's College Nambol ge conference hall block A da hodokre. Thoramadu da Spain gi Professor Oscar na nungi oiba wafam thamduna haudokibaga loinana DM University gi Vice Chancellor Professor W Chan Babu na haikebada Northeast India si Kanglup chani henbana khundaba amadi Manipur shina Kanglup Furuk kuntra tarukna punna khundaba apikpa lamdam ama oibana mapandagi jangshilakpa mitop kayana aikhoigi mahousa gi phibamda akaiba pibatan natana aikhoigi senmitlon kayanda su chawna saitheng pirakle. Asiguma tanza asida aikoi punna wakal taminaduna thokliba thodok kaya asibu kamdawna mayoknaduna ngakthokadage haibasigi matangda silliba conference asina Manipur gumba apikpa lamdam asida chawna kanaba piba ngamgani amadi masi kanaba sing asi aikoi punna lawminasi haike. They might be trying to occupy the resources, capture the resources, control these resources, at the same time trying to exercise the influence in terms of religion, in terms of political decisions, in terms of other social
decisions and activities. And it's just because of that conflict that is taking place even in the religious circle. The old belief in the traditional systems of the son of the soil that is basically diluted. Okay, in this whole process, there is also a process of the conflict and that is creating unrest in the minds of the people. Organizing Committee Convener Laitonjang Mohindro Maitayna haikibada conference asi Spain dagi Professor Oscar na online gi khuthangda hodokuna national gi thakta tongan ba college chamayang taret na online amadi offline da saruk yari maru oina conference asi Manipur da hoji thogliba conflict sing khana khangan nabagi pandam da pangthokpani masina research scholar sing da chauna kana ba piragani haike khogi conference asi da tongan ba khogi conflict situation ga mari lena ba north east thoi ba issue mayam sing se khana ne jaga da bane high riba sigi conference da gi de koi research scholar sing aduga high riba line si da changjel liba tongan ba scholar sing da mako da yam chaw na ko gi sidagi phangat pa koi recommendation sing aduga discussion tar pa kan da mako da achoba aduga government da policy maker sing da su sigi feedback sing da yam chaw na kan ba pe kamen thaji Senapati Forest Division gi makhada laiba Liain Khunau Range Forest ki manung chanba purul atongba village fair rain prevention and management pu India pumbagi oina best performing village ki award piduna ikai khumna khre English ngani kun manga kuntaruki oina Forest Survey of India na ayaba piduna khul asibu best performing village award piduna ikai khumna ki ba adu chingda lanmai chakpa horakpada SMS thaduna mipum tingna khanganduna kannabagi thabak paikhatpa amadi umangbu karamna ngak senduna thamgadagi haibagi matangda field da chatuna yengslaba matungda pibani hairi leinungi ising matau karamna hingat hangi haibagi matang yauba award adu range forest officer Senapati Aisgit Chandra amadi deputy range Atipro Kaina yauna purul atongba khulgi chairman da sel oinal policing yangkai yauba award adu kushinaki Lengak namadi miyanggi athingba sing lautoklabadi Manipur su Vietnam gumna malemgi lamkoiba miyoi masing khangdana lakpa yabagi oithokpa leiri wafamasi handakta amju amadi DIPR na sinduna haukiba February tang 13 da Vietnam khongchat kamari leinana landamasigi paumi singna thengnarakibani Vietnam da lehoba tourist spot sing mafam adugi phajaba kayagi paudam ISTV gi paumi khwairakpam nauba songtham aboi amadi bijya pebamdagi khangminasi Vietnam gi mioi ayamba mikau miram phajaba lagliba tourist sing da akaiba amata pidaba makhoi gi phajaba hospitality kaya paumi sing hathingna na thengnarakhi lambi thongi matang da su amotpa amata thengnarakte loinana traffic rule mapung phana follow tobu su thengnarakhi February gi tang 10 da Ho Chi Minh dagi Hanoi da numit nini gi khongchat amat chatnanaba sem sarami Hanoi gi khongchat asina lagliba paumi singi aroiba panthungpham amasu oigadawribani India amadi Vietnam ani gi marakta khenaba matam asi pung amaga makhai khenai samna hairabada aikhoi gi matamda pung manga makhai taba matamda Vietnam da pung taret taba matamni Hanoi yoba matamdadi Vietnam gi New Year's taba maramna shopping mall amata hanglamdre Hanoi gi Pearl surgery miyamna yamna pamna lik natraga ake amogi siznariba kongreng manungda yauba pearl lauthok semliba maphamda thungbaga loinana makhal kaya gi pearl display tawduna yoliba dukan dastu changduna yengi phajana semdok sadoklaba pearl amagi mamalasi India gi paisada lupa lakh amadagi horaga lakh 3-8 phawba biri Hanoi gi phajaba mapham amasu oiriba Halong Bay hairiba mapham aduda aikhoi ki team adu Kai Cruise koba cruise amada tongduna khongsalami mapham aduda King Kong film namkhiba ki warisu tour guide na miyamda paudam lakhi kanagumba singna boat macha kayaking tongba singna apam tongduna chanai super boat tongba tarabadi mikok amada lupa lakh 15 makhoi gi dong dalawi masi aikhoi gi India ki paisa dadi
lupa lising amaga manay. capital gi yamna famous oiba tourist center hanoi be gi mafam dani mafam sida ekoina thunglabaga hek uba mikupta hoida fawba se tourism na yangning ba langtakpa khourang ba adu mafam amani yamna yangning ba exciting oiba jaga amani koiba se singna oina koisillaga sing sigi marak sida isingna leiba yamna yengba puning thuna ngaiba amani hari mafam sida foreign tourist makan tongan-tongan country lagi amam lagi tunggu ni tongan-tongan cruise ba atang ba jamba makan cruise la aga nasida mai magi enjoy to boduni group kharana speed boat da chatlaga singi natraga na sing sigi manung da lai ba mayam si yengba adu small boat da natraga na kayaking sana hi honjaraga yengjaba yabagi kudong jaba aduni matang sida akoina thamjaning badi manipur da makhal kayagi tourist place yamna laikre hari basing ase akoi ngasidi mafam akoi gi lamdam du da lamdam sida mi lakbagi sang tourist lakbagi sang ni asuma nem kre manam de akoi lamdam se akoi beach laitaba natraga na am conflict laiba adumba area oibanina Ministry of Home Affairs na PAP restriction toksunba foreign tourist sangandaba sangba taragasu permit laroga changadaba adum yam sanga ba process mayam ama leibanina tourism lakpasi yamna wale adubu koina adum mak atopa foreign gi mi mayam ama makum sile laibase akiba amata phawdana magi mana yangjaningi ba adumba center sing adu baking sing adu tourist spot sing adu ni laise anagumba abatana amada disturb tawde mana tawgada mana chaninga yeninga mayam adumak loina mak yengaga adumak lairiba filmsni Lagliba April 6 Phawba All India University gi Thangta Championship Manipur University da pangthuk lagani haina MU gi Assistant Director of Sports Dr. CS Pradip na phongdorakle Department of Sports Manipur University na Sinduna Rajkumar Sanahal Singh Memorial Manipur University Inter College Thangta Male and Women Competition Manipur University gi Dr. Kamal Indoor Stadium da pangthuk ki bathorum da tongan ba district sing laiba college mapan na saruk yakhe Dr. Pradip na makataraduna mamang dagi chathaduna lakiba thangta championship asi All India gi Association of University gi calendar da hapna ba honaduna lakle masida handak MU gi vishina ipa ipu singdagi leraklaba thangta asibu AIU da chatuna calendar da hapna ba khangan badagi handak chahi English ngani kon manga kuntaruk tagi hablak lagani Loinana thangta haiba asi mamangai matamdagi ahal singna thambiram badagi sana khona ba sports ki thangta onthoraktuna tungi haurakliba kayada kanaba kaya phanganba ngamhalle haike mamangai dagi bisi kaya dagi hauraga koina Association India University ki calendar da hauna ba lakpani honarakpani adubu hajuji oibiri ba officer and local singna masamak da chatlaga masi akhoi Baibugi, Waiba, Lairak Aikogi, Inatasi, calendar the Hapaga, India from Sinbatuna, Masitona, Haruka, University in the Association, Yabirakana, Akoi All India Inter University, and the Kisahi 2025-26 again, Horani, Masima Eko University, Hoso Regani Habisi, Open J. Tamjeri. Pandam Se Akoi, Oles Mayam Sidagi competition, Pangtog, Tim Amasangal Kadabani. Sigi team sina All India International University Thangta Championship da participate tawgudabani pilgi tangtau tagi mapan tawli sigi Yumthong khuding da abhaba thaknaba ising phanganabagi khongthang da Jal Jeevan Mission gi makhada kumbiye sigi manung chanba wapokpi da paikhatliba water supply scheme ngase miyam da khushinnabagi Jal Arpan Diwas Thoram Bishnupur PSE Division PSED Manipur na sinduna wapokpi me lekai community hall da pangthokre Tharamadуда Kumbiye sigi MLA S Prem Chandra PSED Bishnupur District ki Executive Engineer
P. Rambo, Senior Politician Ithai Ibobi Yauna, Lamdam Adugi Masak Naiba, Mioy Singh Amadi, Water Supply Scheme Adugi Committee Members Singh Susaruk Yake. MLS Premchandra na Ekoina Sejinariba Asengba Ising Asi Pat Turel Singdagi Singkhatlaga Filter Toraga Semlakpani Haibasi Ekoi Kangnarabani Turelda Pata Haudi Tadaba Asi Yariba Makai Tobiganu Amadi Nagyeta Riba Ising Asibu Taru Tanana Tambak Ngamnaba Honase Madutada Asengba Ising Takpa Pangadoribani Haike. PhD department Bukalaga, when the Lapsida, Sema Iba, by Singi Marina, or Eva Mamsing, Jason Mamna, by Shinji, Parakomatamda, Tagalita with the Paduatamda. When the Sina was out to Sinaraga, Dep Panus to Kaliton, Silver, Mayami, Kanana, Poppy Sen, Singida, Mutala, Sing the Mutala Tamiba, and the Tagali, the bottom of the Piscina, and I want to see the section. EEP Rambona PhD na water supply kaya ama sarabasu masibu yengsinbagi miyang chawraba thodang lei maram aduna isingi kanaba maru oiba maram sing amadi kamdauna ising mangandana sijinagadage haibasi aikoi punna khangminanabagi tangai fadaba leire phongdokhi Apopui Praza Mayamda Koi Amukaina Koi PhD की तरफ तकी हाइजरी मधुरी कोई सारगा थमजरीबा water supply scheme masibu hazana yengsin biu isana ki yumni khalaga koi isana ki port ni khalaga masibu yengsin biu Delhi da pangthokiba India AI Summit aduda malengi leibak sama subna nipan gi mamangda Congress na India bu ikaiba nangan banate BJP na nangan bani haina Manipur Pradesh Youth Congress ki Vice President Naurem Avinash na Congress bhavan da paumi singa unabada phongdokre MPYCC gi hanagi President and Popular amadi atai phampuba kaya yauna pangthokpa paugi fam aduda Avinash na makataraduna Summit aduda political backing leiba Galgotias University na China na saba robot dog Unitribu University asigi innovate tawduna sabani haina AI Summit aduda utpa adugi mayokta protest tawba IYC President Uday Bhanu Chief amadi atai thomi kaya Delhi Police na phajin balebak phajin ki ba laibak thibani asigumba ranba tawba University asigi mayokta lepagi damak phajin ki ba thomi pumba athubada thadokadabani natrabadi akanba khongjang kaya sangshilakani haikibaga loinana hiramas ki matangda BJYM gi thomi sing amadi BJP Mahila Morcha gi President Lotikana nitaipa chuthekta leiba BJP office mamangda nakal amatagi oiba yumpham yaudaba Congress na India bu ikai firup nanghale haiba wafam thaungkiba adu lamdam asigi miyamgi oina laibak thibani haike Nahan koina media da ugo matam da koi sigi koi thamban sangleng mo mang koi BJYM amdi BJP gi Mahila Morcha na koi protest tawo matam da moina media da moina briefing thamam matam da one sided story oin thambiba haibadi koina Youth Congress na AI Summit thugai protest tawi lebak myam da yole haibado adu khata hai kari marang gi protest tawri bano haibadu moina press media pham da thambida ba haitare sani journalist sing expose taw ki ba koi gi asi lebak myam da yolin deba adu ga hariba Gangotias University haibase political background yam leiba haitare pangtor AI Summit asida Gangotias University asina koi moi space expose so jeda koi IIT mari sidagi moina space amna chaun ka leirame ba si this is not possible without the political involvement hanging ever aduna koina phagi ba koi Indian National Congress ki youth president amadi atopa wakasing atubo tamda thadok piu thadok taba taragadi koina atubo tamda bharat pumba sin bathong koi akan khongjang changsilakani haina Gari ki number sing mas phawagi manungda mitai mayakna thadrabadi maduda thorakpa afafata khudingmaki teksak pumba masa masa na pugadabani haina thamkiba milalgi wafam khudaktagi handokle haina milalgi pautakloi sadokpam tomba mangangna kanglakpak season market ta leiba milalgi meloi sangda paumi singa unabada phongdokre Sadokpam Tomana Makataraduna Taski Kunmari da Milalgi Thomi Singna Gari Singi number Mitai Mayakna Tagadabani Haina passenger Puba Gari Singi parking da Zatuna Kangan Kiba Wafam Adu Laibak Yahosi Riba Fiba Masi Yang Laga Kudaktagi Handok Nabagi Warep Lokibani Haike Marangahan Kogi Loan Making Matanga May Na Gari number plate Tavi Matanga Tawibadu Hojiki Lebaki Iran Maram Boylaga Masi Hosi Kensen Togzer
Saidam Cancer Hospital, Rahuri, Maharashtra, Devdas, Pratishthan, Mumbai, Amadi National Medicos Organization, Manipur ga Kusam Naduna, Manipur gi Tongan from Singda Pangtogadaba, Free Cancer Screening Medical Camp, Ama Palace Compound Leba, Bal Vidya Mandirda, Ayuski Director, Dr. Akoizam Lokendra Nahudo Kre, Maduda Screening Camp, Asiga Marilaina, Devdas, Pratishthan, Mumbai gi Chairman, Dr. Vaivafna, India da cancer hariba laina asi muthat nabagi pandam da asigumba thoramasi tongan ba state singda pangtuk pagum Manipur da su pangtuk pani India gi oina yeng bada North East India asida cancer nabagi chang asi yamna wangna lei cancer laina asi haurak pada khanghauragadi layeng bada laina phanba ngami ramaduna isana narakchingai da screening to hobana laina asidagi ngakthokna bagi khwaidagi phaba khongthang ama oigani ngasi haudokliba free cancer screening camp asi hayeng su Manipur gi tongan ba khungangi lam singda su pangthokani haiki. The purpose of coming here, we all know, Northeast has a very high prevalence of cancer. So in the cancer, we all know early detection is cure. If we detect the cancer in an early stage, so we can cure it also. So the purpose of the camp today is to screen the patient who are susceptible for the cancer. Lagliba February tang kunipan phawbagi manungda phogawchau ikhaidagi saiton kuno phawbagi lambi koilas thabidrabadi Mars ki tang amadagi lambi thingbagi khongjang sangshilagani haina English ngani kulumdogi megi tang ahumdagi horakhiba irang asigi horofam oiriba phogawchau ikhaigi khunja singna phungdorakli ngasi paumi singa phogawchau ikhaigi khunja singa Phogawchau ikai mamang lekaida unaba amada lamdam adugi nupi singna phongdorakhibada Phogawchau ikai hairiba khulasi thokliba irang asigi haurafam oiba langi saitheng chauna phangliba khul amani Phogawchau ikai dagi saiton chatliba lambi asi khul asigi tanatana tidim lambi dagi kumbi phauna haliba yamna maru oiba lambi amasuni lambi asi irang asigi mamang dagi hauduna koilas thabi gani haiduna WBM loduna thambirambadagi ngasi phawba koilas thabidana lerakle Kumbi dagi saiton kuno phawbadi Asia sigi MLA gi mayum chatnari balambi oibana koilas thakre mafam kharadadi koilas kaiba phawba yaurakre adubu saiton kuno dagi phogawchau ikai phawbagi tidim taba matek asidi ngasi phawba koilas thabidana thambana chathok chasinda aduki matik khudong chadaba mayuknhale irang asina maram moiraga gari ka hena chatnadringai khara safaramlabasu haujikti gari achawachawba yauba gari masing Kangdana, Chanarakpadagi, Nong Churakpana, Laikom Lainang, Nungsa Saragana, Upulna, Lambi Asi Chatpayada Batanatana, Lambi Asiki Naget, the Lady Ba Mue Kayadi, Laina Kayagi Horfum Ohele, Maramaduna, Lenga Casina, Miang Awaba Ubiduna, Lagbatang Kunpan Pawagi Manungda, Koilas Tabiu, Karigumba, Miamna Tamliba Wafam Asi, Tabi Dabatoglabadi, Lagba Marskitang, Amadagi, Lambi Asi, Matam Kaktana, Tingjin Bagi Kongjang, Hauragani Haike. Chief Minister lakpa matamda moirangdagi na wangu phawdi koilas tharani haiduna lakthok pirambi aduga akhoi gi sigi matek sidi panbiramdre Chief Minister nasu aduna akhoi di lan sida mayok naraga laibanina angang nubi school kaba lambi chatpa adai nungsa sare ipunna haure nong tare buru laure athuba matamda sigi phibam thi yengaga sarkar gi maigaidagi athubada sembiyu koilas thabiyu haina haija baje masing khangdre tharani haiga thadadana leibase akhoi gi thamoi da yamna penjadre laiba tang kunipan se sibaugi manungda koilas thabidragadi laiba tang amasidagi akhoi lambi se pura direct oine thingba hauragani aduduna tang kunipan baugi manungda koila thabiyu haidana akhoi Diagi Thongda Haijari. CZI Care Foundation All Manipur Working Journalists Union Amjuga Kusamna Duna Paumi Singi Oiba Free Eye Camp Ama Manipur Press Club the Pangtokre CZI Hospital and Research Center gi tongan ba Dr. Amadi Paramedical Staff Singna Ayeng Nungthil Khaktana Mathau Tauriba Paumi Singi Mit Layeng Kibaga Loinana Mathau Taba Hidak Langtak Singsu Yenthoki Camp asida cataract laina leiba sing thengnerabadi lemna operation tobagi khudong chaba su pigani hairi
ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡꯗ ꯉꯁꯤꯗꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯋꯤꯃꯦꯟ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔ.ꯀꯦ. ꯇꯣꯝꯕꯤꯁꯅꯥꯅ ꯉꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯊꯠꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯟ ꯈꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯊꯤꯡꯅꯅꯕ UWDO ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯃꯥꯁꯤꯡꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯇꯧꯗꯅꯕ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯕꯜ ꯆꯣꯡꯅꯕ ꯁꯤꯜ ꯂꯥꯡꯕꯗ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯂꯥꯏꯠꯀꯤ ꯃꯃꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯂꯥꯏꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯄꯩꯁꯥ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ UWDOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯉꯛꯑꯒ ꯂꯣꯏꯅ ꯂꯥꯛꯏꯕꯅꯤ꯫ ꯌꯥꯎꯁꯪ ꯂꯥꯛꯄꯗ ꯊꯥꯕꯜ ꯆꯣꯡꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯣꯡꯒꯅꯤ? ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯌꯦꯡꯉꯣ ꯃꯁꯤ ꯃꯃꯤꯠ ꯂꯩꯕ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯦꯕ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯕꯦꯟꯒꯤꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯦ ꯀꯩꯅꯣꯗ ꯊꯥꯕꯜ ꯑꯃ ꯆꯣꯡꯕꯗ ꯑꯗꯨꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯄꯩꯁꯥ ꯅꯠꯇꯦ ꯂꯨꯄꯥ 30,40 ꯂꯧꯅꯔꯦ ꯍꯥꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯡ 9-10ꯗꯒꯤ ꯆꯣꯡꯉꯒ 12 ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯗꯕꯁꯨ ꯌꯥꯗꯕ ꯊꯥꯕꯜꯗ ꯂꯨꯄꯥ 30,40 ꯂꯧꯕꯤꯒꯅꯨ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯂꯤꯃꯤꯠ ꯑꯃꯗ ꯂꯨꯄꯥ 10,150 ꯂꯧꯔꯒ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯗꯣꯟ ꯕꯦꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯥꯡꯕꯨꯗꯁꯨ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯗꯣꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 23ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯎꯠꯂꯧ ꯆꯅꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯀꯣꯟꯁꯇꯦꯕꯜ ꯗ꯭राꯏꯚꯔ ꯑꯣꯏꯕ ꯀꯣꯡꯈꯥꯝ ꯁꯅꯥꯖꯥꯎꯕ ꯑꯦꯂꯤꯌꯥꯁ ꯏꯕꯣꯝꯆꯥ ꯆꯍꯤ 94 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ KCPMFLꯗ ꯅꯧꯅ ꯃꯤ ꯄꯨꯁꯤꯟꯕꯗ ꯆꯦꯟꯅꯗꯨꯅ ꯐꯥꯔꯦ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯣꯜꯅꯤ꯫ ꯀꯣꯡꯈꯥꯝ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯑꯁꯤ KCPMFLꯗ ꯅꯧꯅ ꯃꯤ ꯄꯨꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯍꯥꯛꯀ KCPMFLꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯆꯥꯔꯖ S. ꯃꯉꯥꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛꯇ ꯂꯧꯖꯔꯤ꯫ CJ Hospitals Langolna February tarik 19 haujduna kumanga phauba pangthokjagadoriba free OPD consultation camp asida miyamna saruk yabiyu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudongchaba pizari loinana medicine surgery amadi investigation singda jada kungi concession pizagani akupa marol gi damak pizari ba number asida pau phaubiraknaba khanghanjari ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯗꯗꯥ 이메마 끼가노 아자도 탐모 시기 금세 넥스트 PMT 나 잭슨나 락실러가 탐그러버니네 다다랑세 주할 하버가 아무도 끼들보 ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯂꯨꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯤꯛ TMTꯅ ꯉꯥꯛꯁꯦꯜꯂꯤ ꯑꯦꯛꯁꯇꯤꯛ TMT ꯖꯣꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯣꯟꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯤꯛ TMT strength is in the quick ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯦꯟ ꯀꯦꯞꯁꯨꯜ ब्रेक की बचुंग में मुतराम नोकचरी मखा ताबा पाउदा DM College of Science की तरुक सुबह कॉलेज वीक थौरम ngasi कॉलेज असिगी ग्राउंड पांगथोखरे थौरम अदुदा DM College of Arts की प्रिंसिपल प्रोफेसर सगोल सेबलन जेनब मितई DM College of Science की प्रिंसिपल प्रोफेसर KS बीरबल DM College of Commerce की प्रिंसिपल प्रोफेसर KS राजन अमसुंग स्टूडेंट यूनियन 2025-26 के वाइस प्रेसिडेंट प्रोफेसर कुबेर नचिंगबना मरुओइबा मियोसिंग ओइना सरुक याखे कंगलादगी मेरा लौदुना हौदोखिबा तरुक सुबह कॉलेज वीक अदुदा मार्च पास कंपटीशन जो पांगथोखे DM College of Science के प्रिंसिपल प्रोफेसर सगोल सेम्बिरबलना सही अमदा तौगदबा महिरोइगी ओइबा तोंगान थौरमसिंग पुनसिलगा चयोल अमगी मनुंगदा पुन्ना पांगथोकनबा कॉलेज वीक असे सिनबनी मसिदा महिरोइसिंगी ओइबा थौरम कया पांगथोकनी ओजासिंग अमसुंग महिरोइसिंगना सही चुप्पा लाइरिक खक्तदा माइ ओनसिनबा यारक्तबना असिगुमा थौरम असि पांगथोकतुना ओजा अमसुंग महिरोइसिंगदा कानबा कया पीनबा होनबनी हाइखे
ahal laman sing sinbiramba college ama lergadi school ama lergadi madugi sports meet tawgadabani aduga letre program tawgan we so that satra singju oja singju all together matam khredi entertainment oinanaba akhoi gi ngasai gi education da tense laibdo kitang lokthop ngamnaba madugi follow up oina akhoi rang asisu asugmo sports sim pangthok sabani Ningol Khut Manipur Wangjingna Sinduna Lairik Phongba amasung saireng saidinabagi thoram ama ngasi Korirol Sanglen Wangjingda pangthokre ngasi phongkiba Khangenbam Sanahanbi Devi na iba mahuksa haina mingthonba sairengi lairigasi Manipuri Korirol gi Pukaida Kudol Tamba IB asigi ahan balairik ni Ningol Khut Manipur Wangjing Secretary Haikam Chawbana Lubasigi Damak Phongba lairigasi da saireng yankai humdo yauri lairigasi tharaga Ningol Khut Manipur Wangjingna Phongba lairik punna mapan suri hairi ngasigi thoramadu da Korirol Sandok Lup Wangjingi President Tongbram Babulal Ningol Khut Manipur Wangjingi President Khundongbam Gunamani Laima Sayoka Tenthagi President Kartik Maiba Amadi Manipur Saita Parisat Thobal District Masagi President Dr. Yumna Mahendra Kumana Chingbana Saruk Yake Tungda Saireng Saidinabagi Thoram Pangtoktuna Aiba Ibitara Manga Henbana Masa Masana Ijaba Saireng Sing Panaki Civic Action Program ki makhada 169 Battalion CRPF na Sinduna Kagsupta leiba internally displaced person singi mayum mai chakpada awaba nanglaba nupi singda sewing machine mapal khushin nakre Kagsup Community Hall da pangthoki batharamadu da 169 Battalion CRPF ki Commandant SI Suresh Kumar yauna tungan ba battalion asigi officer singna sarukya ke Lamdamasida CRPF na micham miyamgi yaifana ba khona duna lakli Manipur da thongli ba irang asidasu CRPF na chingkhong chingya da chatuna Civic Action Program asigi makhada tangai fataba kaya mateng pangduna lakli ngasi yenthoki ba swing mission asi makhatana phanghauda ba awat pasingsu phangangani haike ngasi phangiba akhoi machine phanggadoriba akhoi ECSL singnasu kanga thang oina thabigenu masi phajana season narkamda Isai-sagi setok lambi ama lainaba honami nasi aduga akhoi phangudaba akhoi kerali kaisigi mayam nasu ai phangahoi phangaude hado tobidana soidana siga manaba ma soidana pirak nabagi damakta akhoi wari sanaraga maklai matam dikharasa nani ngami nasi Apunba Lilong Chajing Maira Paibi Lupna Sinduna Sanari Singi Numit Thoram Lilong Chajing Kangzebung Lilong Chajing Awang Lekai Imphal West Pangthokre Tharamaduda Apunba Lilong Chajing Maira Paibi Luki Present Maibam Benu Leima Rural Engineering Department Government of Manipur gi Superintending Engineer Lairenjam Maipak Singh All Manipur Handball gi Secretary Arambam Birendra Apunba Maira Paibi Luki Advisor Tonjam Memcha Langthabal Kaupung Women Society gi member Kamai Sanatombi amasung Lilong Imphal West ki tongan ba ward singi caretaker councillor singna president member sing oina saruk yakibaga loinana lekai adugi mioi kya su saruk yake Tharomadugi manung channa Lilong Chajingi apunba Inat Silon Lupki artist singna saba maibi jagoi utpa tongan ba Maira Paibi ki team singna saruk yaduna thauri chingna bina chingba competition sing pangthoke amasung cultural program kaya su utke Tharomaduga mai lenana sanori singi numida sibu sili langli ba apunba Lilong Chajing Maira Paibi Lupki present maibam benuna sana bana aikoi amata oibagi lambi da purakpada achauba thautang lobatan natana pangal chang yengbagi lambi amasu piri nupi sing khaktagi oina ngasi sanari singi numit ka mari leinaba pangthokliba masana sing asina lekai asida hena nungsi sanaba puraklagani haurakliba mirolda natki oiba masana sing khangan basu yamna mathautai fongdokki Miam da khoina piri base sanabase haksang phai pangal lei thongna lei lamsa bewan lei haiba ama mama wobi singna miam da pining bidagi ngasigi sanarogi nomise pangthok chabani mousing dagi oiba item ni aduga mama singna piri base igi masudi amatani sanumung dadi lining laison khaide apun bani haiba dugi saktam do pamjai haiba gi damakta ngasigi oiba sanarogi nomisida Lilong Chajing apunba Maira Paibina ngasigi nomisi logjara sanarogi nomisida mousing gi oiba item se pangthok chai Don Bosco High School Langjingi Annual Sports Meet 2026 Special Secretary Fishery Laishram Nandakumar na School asigi ground da pangthokre Tharomaduda Director and Administrator Don Bosco High School Langjing Reverend FRKS Joseph Retired Headmistress Don Bosco High School Langjing SD Haneshwari Amadi Don Bosco High School Langjingi Headmaster Reverend FR Joseph Naili Sherry
SDB na maru oiba miyoi sing oina saruk yake baga loinana oza amadi mahiroi kyasu saruk yake Tharongi manung Chennai school asigi mahiroi singna tongan ba house singi Mars pass competition pangthok baga loinana cultural dancing pangthoke special secretary fishery Laishram Nanda Kumar na sports meet haudok pa aduga mari leinana wafam kaya phongdoke Somebody will be very serious in the class, somebody will be not so serious, but thereafter at the concluding part of a student's life, the difference will start coming, and later on in life, there will be a lot of differences. Therefore, as I have said, we need to sacrifice a lot of happiness, and once we can get it, we get these sacrifices, then we will be very successful in life, and thereafter we can get a lot of happiness in life. Hauji maroi ba pau amuk hana pijari Apaba mahiroi puthokna ba khona bana oza singi thodang oibiu oza gi thodang lobagi mahutta rajniti da yauksin bigano haina MLA Thongam Santi na haikre Conflict and unrest in Northeast India emerging challenges haibasida nimetuni sathagadaba hybrid national conference haudokre Forest Survey of India na Purul Atongma Kulbu Best Performing Village Award pirakre Madi lenga ka madi miyamgi athing basing loktoklabadi Manipur su Vietnam gumna malemgi lamkoi ba miyoi masing khangdana lakpa yabagi oitokpa leiri Pagi pagi na dia sebina pijak pang matang solution jari, miang tabiri basing buam kahanna kurum jari.